Torbung Kangbai Amadi Phoubakchao Ikhaida Kuki Narco terrorist Singna Aknba Maongda Inou Nouna Amuk LANDARKPA HAIBASI LEIMAROL CHANURA LAMJING LEICHAL na APHABA KHUDAM Amadi NTTE HAINA PHONGDORAKLI LEICHAL gi maikeri gi thadorokpa cherol amada maitei khul ngakpa singdagi khulai sing pumnamak lokhatuna khongkhut punsinduna thamli nakalamadana karisu tawdana thamli maramaduna hauzik sathariba thawang asi maitei sing muthanaba proxy war ni hairoidabagi maram leide India government na chaba meeting amang asi fawa yengbidabana lanjenarakpa miyam sing wana relief camp sing da leide manipur gi senmelon kaire transportation da ajoba awaba ama mayoknari maram aduna khunaida lakliba singnaba sing asi ekoina manaduna response pihaudrakadi ekhoigi khunai gi laibak tambang amloi haina phongdorakli